First of all, the EPAC TV News welcomes everyone. State amasung union lengak na Manipur miyam gini haiba masak thokpa thabak thorom amta toroktriba asibu niraga tapi hairaga tatai haibidu oiribra wahang sing asidi state natraga union lengak tu party aduna paire adana paire haiduna hekta hangbanate maram naitana hangbusu natte local regional state natraga national party amana lengak paire natraga chungchinnaba party singna paire haibagi wahang su natte adugo laibak sig yam khrab state amasung union territory punnamakki wafam su natte sumna tagi pik khaba Manipur state asigi wan state asina October tang 3 mangal singa maga sama pannifuma panda laibak sigi phiba nungga tinduna masagi masa oijar khiba hojik phawbudi union lenga na makhoi takchindana nijadana natraga akan ma khongjang sing changchindana harau harau na Manipur myang gi damakta kari karam oijo oitak aning apamba amasung chakot thorangi thabak sing piak paikhalak yaw khrabage khangho uhauda ta khidaba amasung chi thanan thaba leiram khigadra Manipur part C state oina thamlambada union territory phawbagi thak yohlaklaba matung statehood pibi naba haijarubada iden jana chummine maram chai amasung pifam thokini haiduna harau harau pirak khebra haibane Manipur mapung phab state ohenbadu sempak ta haplaga laid athen porkat padon piak o hai khibnate adubu madu phangnaba hotnabada salan thokna khibanatra India punbagi oina loina kathok basu January tang punmathol singa sama prahundra nithoida statehood phangbadagi na hojik phawbada Manipur legislative assembly gi mikhal tara nithoirak pangthokraba sanglaba matam masigi manungda state amasung union lengak na haina taknadana Manipur myang kari karam torokhrabage Armed Forces Special Power Act 1958 rebuild tawgadabni haiduna myam akan khongjang changchiliba irom chanu samilana sahi tara mari hena sara hinbagi khongjang changchilaklaba matung police station kharana kon mafamda lokthokhiba natra without territorial limit hapchilakibas dugina mioi tran pan siraga handokhibani Manipur lona nipan chu schedule da chanba Bengali gi muhutta maiti mek tamhallu haibagina state central library ut olaba matam da natra ILP chat hanbagina bu sapam Robin Hood siraba matung da pirakhiba natra wafam sing ase kothor e haidun state amas union lenga na Manipur myang gi damakta karimata tawdri haiba dinate state amasung infrastructure development sing paikhatli union lengak nam leibak sig myang gi damakta hawdoktuna paikhalakpa plan project amadi scheme sing chakthung chu thul e adubo hairiba sing asidi lengak ama oibagi miyam gi mapi mapa oibagi tawham tok thabak thorom singni lengak nabu miyam gi wahan gadra chara helan gadra miyang gi aipa thorang paikhat kani pangthok kani haiduna miyam gi mihut oiraga lengak semduna pairib natra mama mapa oiba singna masa masugi damakta tawba thabakbu adu tawkhri ada tawkhri haiduna paukthangna haibani hajik tholi wafam sing asidi state amasung union lenga na mausa gi mausa oina normal oina tawham thokpa sing tarakpudu natte state asigi miyam gi aning mapa masing aduna loina union lenga na thabak to onthok haibani Mount Harriet pu Mount Manipur haina onthokle jahaz amma anibu maming bu Manipur gi freedom fighter kharagi maming do thon badun yaroi masichu phatti thon ganu haibidi natte adubu masing asi Manipur miyam na maruoina tandun taksindun lakpa demand chung utna waina kumjin badona thupchin khiba yaro haibisi karoi tabani maram masina hojik mak Manipur miyam kari pamli bagi haibidu khangu state asida losin khamjindraba yadraba issue singna kai no haibidu khangbiyu chumna khanglaga hawdong nga sari yengli haidu lalibi kadaw natte state lengak na thabak to onthop ngambasing tawbiyu thin tharaganu ngamdaba singna union lengak tagi mateng lobiyu wakoi suduna hotnari tawri pung kun mari paw phawli haibidunadi matam lenba malli khannari ngade tengol tumi haibidu ningsingu masana khangnari tawthoraktaba thawdaraga ta tawbududi minaidina tawgodabini haina busul lei ngamdragana nakko thangat piu otlai palai tawduna leiranu yengningdre taningdre channel asebo subscribe like share amadi comment tawbiduna support tawbiyo haizari EPAC TV na dombo thagachari